ꯇꯥꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕ ꯃꯥꯏꯀꯦꯜ ꯂꯝꯖꯊꯥꯡ ꯍꯥꯎꯀꯤꯞꯀꯤ ꯌꯨꯝꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯕꯦꯂꯤ ꯕ꯭ꯔꯤꯖ ꯇꯠꯄꯗꯒꯤ ꯃꯄꯥ ꯃꯆꯥ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯀꯥꯔ ꯑꯃ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ, ꯁꯤꯅꯤꯡ ꯁꯤꯠꯇ ꯍꯤꯡꯍꯧꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ 𝗕𝗏𝗥𝗘 ꯀꯥꯗꯔ 6 ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯆꯟ-ꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕ ꯃꯥꯏꯀꯦꯜ ꯂꯝꯖꯊꯥꯡ ꯍꯥꯎꯀꯤꯞꯀꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯄꯦꯅꯦꯜ ꯚꯤꯂꯦꯖꯇ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯒꯤ ꯊꯧꯑꯣꯡꯕꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯔꯛꯄꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯦꯛꯁꯇ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕ ꯃꯥꯏꯀꯦꯜ ꯂꯝꯖꯊꯥꯡꯒꯤ ꯏꯃꯨꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯍꯧꯈꯤꯕ ꯑꯣꯒꯁꯠ 15ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯊꯥꯗꯧ ꯁ꯭ꯇꯨꯗꯦꯟꯠꯁꯀꯤ ꯂꯤꯗꯔ ꯃꯥꯏꯀꯦꯜ ꯂꯝꯖꯊꯥꯡ ꯍꯥꯎꯀꯤꯞꯀꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯦꯅꯦꯜ ꯚꯤꯂꯦꯖꯇ ꯂꯩꯕ ꯃꯁꯥꯒꯤ ꯌꯨꯝꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯕꯕꯨ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯃꯤꯑꯣꯏ 30ꯃꯨꯛꯅ ꯃꯥꯏꯀꯦꯜ ꯂꯝꯖꯊꯥꯡ ꯍꯥꯎꯀꯤꯞꯀꯤ ꯌꯨꯝꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯝꯕꯇ ꯅꯠꯇꯅ ꯄꯣꯠꯆꯩ ꯀꯌꯥꯁꯨ ꯃꯩ ꯊꯥꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯃꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯈꯤꯕ ꯑꯣꯒꯁꯠ 15ꯗ ꯃꯅꯤꯄꯨꯔꯗ ꯕꯦꯖ ꯇꯧꯕ ꯆꯦꯅꯦꯜ ꯑꯃꯒꯤ ꯗꯤꯁꯀꯁꯟꯗ ꯄꯦꯅꯦꯂꯤꯁꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯨꯔꯕ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯟꯗꯛꯀꯤ ꯑꯦꯇꯦꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯆꯠꯊꯔꯛꯄ ꯑꯅꯤꯁꯨꯕ ꯑꯦꯇꯦꯛꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯀꯟꯕ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯅꯕ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯕꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁꯅ ꯀꯣꯟꯕ ꯎꯔꯨꯐ ꯅꯥꯎꯀꯜꯗ ꯕꯦꯂꯤ ꯕ꯭ꯔꯤꯖ ꯇꯠꯄꯗꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯒꯥꯔꯤ ꯑꯃ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯍꯧꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯦꯝ.ꯗꯤ. ꯏꯝꯇꯤꯌꯥꯖ ꯑꯍꯃꯗ ꯆꯍꯤ 3 ꯑꯃꯗꯤ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯑꯦꯝ.ꯗꯤ. ꯁꯍꯤꯗ ꯆꯍꯤ 92ꯅꯤ꯫ ꯄꯥꯎꯃꯤꯁꯤꯡꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯌꯨꯁꯟꯒꯤꯗꯃꯛ ꯃꯆꯥꯅꯨꯄꯥꯕꯨ ꯃꯥꯔꯨꯇꯤ ꯁꯨꯖꯨꯀꯤ A-Star ꯑꯃꯗ ꯑꯦꯝ.ꯗꯤ. ꯁꯍꯤꯗꯅ ꯊꯤꯟꯕ ꯆꯠꯄꯗ ꯀꯥꯔ ꯑꯗꯨ ꯄꯨꯟꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯇꯥꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯄꯣꯛꯄ ꯃꯄꯥꯅ ꯒꯥꯔꯤꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯀꯟꯈꯤ ꯑꯃꯗꯤ ꯈꯨꯗꯛꯇ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗꯕꯗꯒꯤ ꯀꯟꯕ ꯉꯝꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯄꯥ ꯃꯆꯥꯅ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯥꯔꯨꯇꯤ ꯀꯥꯔ ꯑꯗꯨꯗꯤ ꯏꯔꯤꯜ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯏꯃꯥꯏ ꯋꯥꯡꯕ ꯑꯃꯗꯤ ꯏꯔꯩ ꯀꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯈꯪꯍꯧꯗꯅ ꯇꯠꯈ꯭ꯔꯕ ꯚꯦꯂꯤ ꯕ꯭ꯔꯤꯖ ꯑꯗꯨ ꯀꯩꯔꯥꯎ ꯑꯦꯁꯤꯒꯤ ꯃꯅꯨꯡꯁꯨ ꯆꯜꯂꯤꯕ ꯑꯔꯥꯞꯇꯤ ꯑꯃꯗꯤ ꯎꯔꯨꯐ ꯅꯥꯎꯀꯜ ꯈꯨꯜ ꯑꯅꯤ ꯐꯥꯎꯅꯔꯤꯕ ꯏꯔꯤꯜ ꯇꯨꯔꯦꯜ ꯃꯊꯛꯇ ꯁꯥꯕ ꯃꯤꯌꯥꯝꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯂꯝꯕꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯎꯄꯥꯛ ꯇꯦꯛ ꯀꯥꯏꯕ ꯌꯥꯎꯅ ꯐꯤꯚꯝ ꯁꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯆꯠꯅꯗꯕ ꯌꯥꯗꯕ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯁꯦꯜ ꯈꯥꯏꯅꯗꯨꯅ ꯁꯦꯝꯖꯤꯟꯗꯨꯅ ꯍꯧꯖꯤक ꯐꯥꯎꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ KYKLꯒꯤ ꯄ꯭ꯔꯣꯁꯀ꯭ꯔꯥꯏꯕ ꯑꯥꯎꯠꯐꯤꯠ ꯀꯥꯗꯔ 6 ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯋꯥꯡ ꯄꯣꯠꯁꯪꯕꯝꯗꯒꯤ ꯐꯥꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯣꯏꯅꯥꯝ ꯅꯥꯎꯆꯥ ꯃꯩꯇꯩ ꯆꯍꯤ 13, ꯊꯧꯔꯣꯏꯖꯝ ꯅꯅꯥꯎ ꯃꯩꯇꯩ ꯆꯍꯤ 15, ꯌꯨꯝꯅꯥꯝ ꯑꯃꯤꯠ ꯀꯨꯃꯥꯔ ꯆꯍꯤ 39, ꯁꯟꯗꯥꯝ ꯔꯣꯁꯟ ꯃꯩꯇꯩ ꯆꯍꯤ 24, ꯃꯣꯏꯔꯥꯡꯊꯦꯝ ꯕꯣꯏ ꯁꯤꯡ ꯆꯍꯤ 94 ꯑꯃꯗꯤ
Waribam 𝗍𝗏𝐻𝐽 𝐁𝐫𝐲𝐚 hari police ki apunba team aduna miyoi sing adudagi gun topping lens scope ahum live ammunition round ahum chief launching empty case ama 4-wheeler vehicle ama mobile handset taruk amadi tongan ba potlam kaya su fagat pangamkre amaromda police ki team amana tongan ba mafam singda red chathabada single barrel gun ama double barrel gun ama live cartridge of barrel gun ani loaded magazine of AK-47 with 75 live round ahum empty magazine of M16 assault rifle manga assorted live round chani kuntra wireless walkie talkie set taret amadi charger ahum laptop ama amadi hard disk ama amadi atay polam sing phagat pangamle haina phongdorakle Yumlakta bom langsinba yaningdaba phongdoktuna laikai gi mera paibi singna wakanmi phongkre 𝗂𝗏𝗘𝗏 bazar akham laikai nganu lampak manakta leiba hanagi Salai Holdings Private Limited Board Member 𝗂𝗏𝗘𝗏 Dipanangi yumda bom langsinduna aki akhang thokalamba adubu yaningdaba phongdoktuna wakanmi phongkre Haukiba August 15 Nongmaijing numiki numidang pung 13 da bom adu pokhai halambani imung manugi miyoi singna phongdorakpada 𝗂𝗏𝗧𝗏 ananda aki akhang pokhanduna yumlakta bom pokhai hanbasi laibak thibani haijana phongdorakle bom langzalakise kari nuaitaba leibano khotbano haina hamjeni habadi anga imsla lairikase ai bom langzalakise kari nuaitaba leibano khotbano haina hamjeni habadi anga imsla lairikase ai family katang sinase de haide koi ahan sulai anga ape pa ahumam sulai banina ngarang Thuai bani mitu dagi nunggang dura angang ahan sidi apik pa angang sidi mami mana yung khalaga dumbu lai ni ba ai bidi kari lo phajana ngang na ba ya bado oina sinan aki akang thubu dang to kan ni de malam dia dura asing ba kari no kanana kari tawina ha bidi so asing no thikala ba matung ta to kan ni ai husband la ai puro ba ngasi kana gumba mana kari gumba Mongonda nungai to mana ta laga sasa bani na khoidi mongonda gi manungai to ba aso apa na mata tali moi tai to bi to ni bra hai ba sha hai sini ni maram ti kai ma ba tali akoi jo anang pi sem na matam ni hena kan pi bi re ma awa ba se ma ban to ga kan no to zen ba sines kham de ba sa tan zen ba khang de hai matam si ta amani sidagi aki akhang je sum aduri ni mituga na bom nang jam bo wani ni mamang da pui da aki akhang nang ni be se hena apui da taw gra ba ne ba maram ti ta pui na taw gra ba ne ba alu ni mituga na bom nang jalam ba ni apui na Haisa ka to sia asumaran phajana thi daga to piu maram di ke na ba ta angam ba dan to ba ne ana khanjai aru khoi da kari gu ma swa pan nang ba ai gi pu roi ba aswa pa kari nang ta ti mana ta daga sa ba ni na ha swa na koi ta ri di noi na tai ta pu bi ka to ba ni si haisa ni ai khoi na ngasi pham dai ba thar la che asi khoi gi ai kan ni kum la ta bom lam sun ba na ko ya janing de hai ba ti Dik matam sida si mina tho yam na wa ben matam ni lai kai si yam ni yam kung na ta ba ko ni si yam ta ba to be yam kung na si ta ba ye kun ni daga ma so ko ba na kai no do pam da do sa ka na la ga ja sin na pam na kai ni su sin na pam na kai ni do ma ga mo wa ri ma tai sa na ga ko la mo na pam te yo ko ni da ni ko ni si ba na la ko do Rajya Sabha gi MP Leisemba Sana Zawbana Marebak Nungsibagi Damak Fai Fati Haiba Munna Khangaga Thavak Paikhatuna Saukhatnaba Hotnabasu Kathokpa Amani Haina Phongdokre Wafamasi Kuntarathlak Suba Athauba Singhi Ningsing Thaga Mari Ledana Know Your Manipur and Anglo-Manipur War of 1891 Haiba Hiramda State Level Quiz Competition Ama Bharatiya Janata Party Manipur Pradesh na Sinduna Nitaipat Sutek the Leiba Thamba Sanglen na Pangtupa Tharamda Phongdokibani MP Leisemba Sana Zawbana Makhatara Duna Hai Haurakliba Mahairoi Singna Marebak Asi
masak munna khangba yamna maru oi leibak nungsiba asina ihan hana mangda thamgadabani matam kuina thamoi sengna nungsige harabadi mareibak asi mayek sengna khangba ama darkar oi ima leibak ki damak thawai kat kharba athoba sengsu khangba darkar oi masina larekte yawba pawa khak natana tongan ba mahau amasu lakani isana bu thamoi sengna thabak tawrabadi afaba thabak adumak lakani punsida mai pakpa ngamgani mahairoi singbu wakhal losing hena ba anoba mareba ki damak kathokpa ngambagi wakhalon chelhangadabani maram aduna masi gumba competition asi toina pangthokpa darkar oi haiba wafam su fongdoki KFNPD Minister Oibata Natana Cabinet Subcommittee ki Chairman 𝗟𝗔𝗡𝗏 apikpa 𝗕𝗏𝗪 Loktak tasanduna Loktak ꯊꯦꯟꯒꯠꯂꯛꯄꯗꯒꯤ ꯄꯥꯛ ꯁꯟꯅ ꯏꯆꯥꯎ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤ ꯀꯣꯛꯍꯟꯕꯇ ꯅꯠꯇꯅ ꯂꯣꯛꯇꯥꯛꯇ ꯍꯦꯟꯅ ꯐꯖꯕ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯃ ꯑꯣꯏꯍꯟꯅꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯄꯩꯁꯤꯜꯂꯛꯄ ꯐꯨꯝꯁꯤꯡ ꯁꯦꯡꯗꯣꯛꯄꯒꯤ ꯂꯣꯛꯇꯥꯛ ꯗꯦꯚꯂꯞꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯅ ꯆꯠꯊꯔꯤꯕ ꯊꯕꯛ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯃꯤꯅꯤꯁꯇꯔ 𝗟𝗔𝗡𝗏ꯅ ꯂꯨꯆꯤꯡꯗꯨꯅ ꯉꯔꯥꯡ ꯆꯠꯈꯤꯕ ꯈꯣꯡꯆꯠꯇ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯤꯅꯤꯁꯇꯔ 𝗟𝗔𝗡𝗏 ꯑꯃꯗꯤ LDAꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ 𝗟𝗔𝗡𝗏ꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯃꯗꯤ ꯂꯩꯔꯤꯕ ꯈꯣꯡ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯂꯣꯛꯇꯥꯛꯇ ꯄꯨꯟꯅ ꯇꯥꯁꯟꯗꯨꯅ ꯇꯨꯔꯦꯜ ꯑꯃꯗꯤ ꯈꯣꯡꯁꯤꯡ ꯑꯁꯤꯗꯒꯤ ꯆꯦꯟꯊꯔꯛꯄ ꯐꯠꯇ ꯍꯥꯎꯊꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯁꯤꯡꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯊꯦꯡꯒꯠꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯇꯠꯇꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯛꯄꯅꯤ ꯃꯁꯤ ꯀꯣꯛꯍꯟꯅꯕ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯑꯀꯣꯏꯕꯗ ꯀꯦꯅꯦꯜ ꯑꯃ ꯇꯧꯔꯒ ꯇꯨꯔꯦꯜ ꯑꯃꯗꯤ ꯈꯣꯡꯁꯤꯡꯅ ꯄꯨꯔꯛꯂꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯀꯦꯅꯦꯜ ꯑꯁꯤꯗ ꯇꯥꯍꯧꯔꯕ ꯃꯇꯨꯡ ꯀꯦꯅꯦꯜ ꯑꯁꯤꯅ ꯂꯩꯃꯇꯥꯛꯇ ꯇꯥꯍꯜꯂꯒ ꯂꯣꯛꯇꯥꯛꯇ ꯑꯃꯨꯛ ꯇꯤꯟꯈꯤꯒꯗꯕꯅꯤ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯣꯏꯅ ꯍꯧꯖꯤꯛ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯂꯤꯉꯩ ꯑꯁꯤꯗ ꯐꯨꯝꯁꯤꯡ ꯁꯦꯡꯕꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯏꯁꯤꯡ ꯈꯔ ꯍꯟꯊꯈꯤꯕꯒ ꯀꯦꯅꯦꯜ ꯇꯧꯕ ꯍꯧꯔꯒꯅꯤ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯔꯤꯡ ꯔꯣꯗ ꯑꯃ ꯂꯩꯍꯟꯗꯨꯅ ꯍꯧꯖꯤꯛ ꯂꯣꯛꯇꯥꯛꯇ ꯃꯤꯌꯥꯝꯒꯤ ꯂꯝ ꯀꯣꯏꯐꯝ ꯑꯣꯏꯔꯤꯕ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯅ ꯁꯦꯝꯒꯠꯇꯨꯅ ꯌꯥꯝꯅ ꯐꯖꯕ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯍꯥꯏꯈꯤ ꯂꯣꯛꯇꯥꯛ ꯀꯟꯕ ꯈꯛꯇ ꯅꯠꯇꯅ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯃ ꯁꯦꯝꯒꯠꯅꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯑꯁꯤꯗ ꯄꯥꯠ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝꯅꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯑꯃꯗꯤ ꯑꯄꯦꯟ ꯄꯦꯟꯗ ꯂꯩꯔꯕꯁꯨ ꯊꯕꯛ ꯁꯨꯔꯤꯕ ꯑꯁꯤꯗ ꯑꯌꯦꯠꯄ ꯄꯤꯕꯤꯗꯅ ꯂꯩꯉꯥꯛꯇ ꯑꯣꯏꯅ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ Maina Honorable Chief Minister की विजन मखादा कोई हुजिकी सुंबा केनोसे चैनल अमा सेमा कांदा अमसुं बाउंड्री अमा सेमा तमदा कोई लेबिरिबा लोका कंपालदा बिरिबा इचन लाउसु मया पुरमोना सहयोग पिबियो अमसुं सहयोग पिबि बदनतना कईगुंबा प्रॉब्लम में आम लेगा सो डायरेक्ट अकोई कांटेक्ट तौजगा मसी तोनिंगे सम तोनिंगे अदगी सीकर सो ये सोते हाबन चिंगसु अकोई कमेंट तौबियो अदुगा अकोई यूजु तौ अब तौजरिबा मिसिंग डिस्टर्ब तौबिगनो नाई मसीम तंगा आई आपन तौजरी अदुगा सीसे अकोई सी हे हाउगा मतु दकोई ड्रेजिंग की तौबगी पार्टी लानी हुजि तौननबगी अकोई ड्रेजिंग की गामोसी अकोई तन्ना सही तौरे अदुगा अमसुं मैम टूरिस्ट लाइव मैम से टूरिस्ट लाई अतोप मफम चथो चीन की प्रॉब्लम लेना टूरिस्ट अचौब टूरिस्ट डेस्टिनेशन हाँ हेन मफम फानब ऑनरेबल चीफ मिनिस्टर की विजन मखाद अखोई तौजरीबसे सोदना माई पाकनी है आशा अखोई इन्वेस्टर्स लोकल इन्वेस्टर्स लोकताक की ताकनू की स्पोर्ट्स कॉम्प्लेक्स की मैम से लोनम की within 2 months maximum सेंगनब होनरी after 2 months ड्रेजिंग की थबसे खतंग इसिंग थेंदरब ड्रेजिंग की थबसे मुका हौरनी मीडिया खुथांग थमजे था असिगी तांग 38 कोंथौजम लेबा इमा कोंथौजम तंपा लाइरंबी की कंगलेदा यकाइपुंग अमा कागनी हाइने येक सलाई अपुनबा 18 फम सनाले पाकी माइकेदेगी थादरोकपा चेरोल अमदा फोंदोराकली लेबाक असिगी साखतनबा अमदी याइफबा पुरंगनबा तिमु लाइमु फत्तबा सिंग अमदी लेबाक थुगाइनबा सिल्लिबा सिंग नते फमदा तेनबा नान फमदा हन्नबा खोयुम लाइदा हाइजबगी सरुगमा ओइना थौरम असि पांगथोकदबनी हाइना लुफ असिना फोंदोराकली अमदी थौरम असिदा अखंग अहै सिंग अमदी लेबाक मियामना सरुग याबगा लोइना अपुनबगी वारेफ लौमिनसी हाइना चेरोल अदुना मखातारी
Hauzik paugi marak thanna tenba break amatang lauminasi. Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Break matungda mayam botaram na okchari makadaba pau pizari. Numit humni chupna chathagada ba len na laing bagi thauram ngasi Babina Hospital 𝗕𝗏𝗏𝗏 haudokre. Len na laing bagi thauram adu 𝗕𝗏𝗏𝗏 leiba Babina Hospital na sanjana pangthokibani. Thauram adu da maru oina general medicine, general surgery, neuro medicine, obstetrics amadi gynecology, endocrinology and pediatrics yauna tongan ba makhalgi laing kibaga loinena maduda changba hidak langtha kaya su yentoke thoram aduga mari lenena hospital asimaki medical superintendent Dr. 𝗕𝗏𝗏𝗏𝗏 phongdorapada nauna sariba hospital asi tha asigi nipan dagi laing ba horakibani hospital asina Manipur gi manungda lairiba hospital khudingmaktagi khwaidagi faba hospital ama oina ba kanna honari hospital asina anoba laing pathap sizin naduna lamdam asida narakpa leina mak kathokpa amaga loinena fahanba ngamnaba honagani loinena Manipur dagi anaba kaya mapalamda chatuna laingnaba honabada sel thumgi awaba amadi sathok sasingi khudong chadaba kaya ama mayuknariba adu kharadang oirabasu kokhanba ngamnaba hospital asina angamba thakta honagani hainasu phongdoki ngasi tawrisi akhoi August Nepal dagi akhoi si hospital si laing bahau hana mamangda hana sangaga suta sena laing mudi Nepal dagi aure adu akhoi na hojik tawrisi akhoi gi hospital si mayam sibu khangan na bahai tare adu anoba mafam nina mayam si khanga kanga akhoi hospital si da kamaine tawi akhoi na hojik thamiba pandam si Manipur manung sida hospital khwaidi bhabasing gi manung da ama akhoi het khwaidi gi phai da haidar ka su khwaidi gi phabagi manung da ama oina ba aduga lamdam sida da ano ba laing pathap sinaraga yamna khanna na laing sida akhoi gi mayam sida punna yengaga kathok pha loina da yenga kanda aduga akhoi gi lam sida da ana ba singsu phanba nadanab su hodaba aduga mapalamda sathokriba akhoi paisa income mayam sakriba singsisu handalaga miyam sidaida khoina afaba laing pathaba ma pinabani District Kang Association Jirivam na Sanjana Babu Paragi Lamlain Community Hall Kam Kang Sangda Jirivam Amadi Kasargi Kangloi Mapan na Sarug Yaduna Stanariba Taramathoy Suba Asangbam 𝗓𝗏𝗏𝗏𝗏 Memorial Mixed Kang Tournament 2024 gi ngasi sanakiba aroiba quarter final Super Group League match da MNC na Kasarbo Panjal Tarahumdoi Mapanda Mighty Babiduna MNC semi final Jankre ngasi gi match asida 𝗓𝗏𝗏𝗏𝗏 Basanta Singh na referee aduga atom
ꯏꯕꯣꯇꯣꯟꯁꯤꯡꯅ ꯁ꯭ꯀꯣꯔꯔ ꯑꯣꯏꯈꯤ ꯂꯥꯛꯂꯤꯕ ꯑꯣꯒꯁꯠ 28ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯁꯦꯃꯤꯐꯥꯏꯅꯦꯜ ꯃꯦꯆꯇ MNCꯒ SAYCCꯒ ꯁꯥꯟꯅꯒꯅꯤ ꯑꯗꯨꯒ ꯇꯥꯡ 30ꯗ ꯑꯅꯤꯁꯨꯕ ꯁꯦꯃꯤꯐꯥꯏꯅꯦꯜ ꯃꯦꯆꯇ ꯀꯁꯥꯔ-ꯀꯥꯡꯈꯨꯠꯀ LECBꯒ ꯁꯥꯟꯅꯒꯅꯤ ꯉꯁꯤ ꯁꯥꯟꯅꯈꯤꯕ ꯑꯔꯣꯏꯕ ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜ ꯁꯨꯄꯔ ꯒ꯭ꯔꯨꯞ ꯂꯤग ꯃꯦꯆ ꯑꯁꯤꯗ ꯀꯁꯥꯔ-ꯀꯥꯡꯈꯨꯠꯀ MNCꯒ ꯁꯥꯟꯅꯈꯤ ꯀꯁꯥꯔ-ꯀꯥꯡꯈꯨꯠꯅ ꯇꯣꯁ ꯉꯝꯗꯨꯅ ꯃꯥꯏꯀꯩ ꯈꯟꯈꯤ ꯑꯗꯨꯒ MNCꯅ ꯀꯥꯡ ꯀꯥꯞꯇꯨꯅ ꯁꯥꯟꯅꯕ ꯍꯧꯈꯤ ꯀꯥꯡꯂꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯐꯖꯅ ꯁꯥꯟꯅꯈꯤ ꯍꯥꯐ ꯃꯃꯥꯡꯗ MNCꯅ ꯀꯁꯥꯔ-ꯀꯥꯡꯈꯨꯠꯄꯨ ꯄꯥꯟꯖꯜ 3-3ꯗ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯂꯩꯈꯤ ꯍꯥꯐ ꯃꯇꯨꯡ ꯀꯥꯡꯂꯣꯏ ꯑꯅꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯥꯡ ꯀꯥꯞꯅꯈꯤ ꯑꯗꯨꯕꯨ ꯑꯄꯤꯕ ꯃꯇꯝꯗ MNCꯅ ꯀꯁꯥꯔ-ꯀꯥꯡꯈꯨꯠꯄꯨ ꯄꯥꯟꯖꯜ 13-8ꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ MNC ꯁꯦꯃꯤꯐꯥꯏꯅꯦꯜ ꯆꯪꯈꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯗꯤꯕꯣꯡꯗ ꯂꯩꯕ ꯑꯦꯛꯁ-MLA ꯑꯁꯥꯡꯕꯝ ꯕꯤꯔꯦꯟ ꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯄꯣꯛꯄꯤ ꯑꯁꯥꯡꯕꯝ ꯂꯛꯈꯤꯇꯣꯟ ꯗꯦꯕꯤꯒꯤ ꯃꯃꯤꯡꯗ ꯀꯠꯆꯕ ꯀꯥꯡ ꯇꯣꯔꯅꯥꯃꯦꯟꯅꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕ ꯃꯥꯏꯀꯦꯜ ꯂꯝꯖꯈꯪ ꯍꯥꯎꯀꯤꯞꯀꯤ ꯌꯨꯝꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ ꯚꯦꯂꯤ ꯕ꯭ꯔꯤꯖ ꯆꯠꯄꯗꯒꯤ ꯃꯄꯥ ꯃꯆꯥ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯀꯥꯔ ꯑꯃ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯁꯤꯅꯨꯡꯁꯤꯠꯇ ꯍꯤꯡꯍꯧꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ KYKRꯒꯤ ꯀꯥꯗꯔ 6 ꯐꯥꯔꯦ ꯍꯥꯏꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯡꯗꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯆꯟ ꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ